ꯈꯣꯏꯔꯥꯡꯉꯤ ꯄꯨꯛꯅꯤꯡꯁꯦ ꯈꯣꯏꯁꯥꯎꯅꯩ ꯋꯥꯈꯜꯁꯦ ꯎꯗꯕꯗ ꯅꯨꯡꯁꯤ ꯅꯍꯥꯛꯄꯨ ꯎꯗꯕꯗ ꯅꯨꯡꯁꯤ ꯅꯍꯥꯛꯄꯨ ꯀꯩꯅꯣ 이베마 ꯉꯥꯎꯔꯕ ꯀꯩꯅꯣ ꯃꯥ ꯀꯩꯅꯣꯅꯦ 이씨 ꯈꯪꯕꯤꯒꯁꯨ ꯇꯧꯏ ꯅꯪꯗꯤ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯦꯅ ꯌꯥꯏꯐꯗ ꯍꯦꯟꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯩꯈꯣꯏ ꯃꯃꯥ ꯃꯥꯜꯂꯨꯗꯅ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯃꯣꯟꯗꯥꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗꯨꯅ ꯑꯗꯨꯕꯨꯔꯣ ꯋꯥꯔꯤ ꯂꯩ ꯍꯩ ꯈꯨꯄꯥꯛ ꯄꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣꯅꯦ ꯍꯥꯏꯗꯣꯛꯄ ꯇꯜꯂꯤꯗ ꯐꯥꯒꯤ ꯐꯥꯒꯤꯗꯩꯅꯦ ꯑꯩꯅ ꯍꯤꯡ ꯀꯥꯔꯛꯑꯗꯤ ꯅꯣꯏ ꯃꯃꯥꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯇꯝꯁꯤꯜꯂꯝꯁꯅꯤ ꯑꯁ ꯑꯗꯨꯗꯤ ꯁꯣꯏꯔꯦꯍꯦ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯑꯩ ꯊꯕꯛ ꯆꯠꯂꯗꯕꯅꯤ ꯑꯣ ꯉꯁꯥꯏ ꯑꯩꯉꯣꯟꯗꯅꯦ ꯁꯣꯏꯗꯅ ꯕꯁꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯆꯤꯜꯂꯛꯄ ꯅꯨꯄꯥꯗꯣ ꯑꯃ ꯍꯩꯀꯛ ꯃꯥꯟꯕ ꯖꯨꯅꯤꯌꯔꯗꯨꯔꯣ ꯍꯥꯏ ꯃꯤ ꯕꯤꯠꯀ ꯂꯣꯏ ꯊꯨꯗꯦꯛ ꯌꯣꯡ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯕꯣꯕ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝꯗꯨꯗꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗꯣ ꯇꯥꯍꯧꯔꯕ ꯑꯦ ꯑꯗꯨꯏ ꯉꯥꯡꯗꯣ ꯇꯧꯅꯨ ꯀꯥꯟꯅꯔꯣꯏꯀꯣ ꯃꯗꯣ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦ ꯑꯗꯨ ꯑꯣꯏꯁꯨ ꯁꯨꯝ ꯅꯨꯡꯁꯤꯕꯩ ꯇꯥꯏꯞꯇ ꯑꯃ ꯇꯧꯏꯕ ꯈꯪꯗꯦ ꯈꯨꯄꯥꯛꯅ ꯅꯄꯛꯀꯅꯤ ꯀꯩ ꯄꯦꯟꯗꯕ ꯂꯩꯒꯦ ꯅꯪ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯄ꯭ꯂꯦꯕꯣy ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯑꯗꯨ ꯑꯣꯏꯁꯨ ꯂꯚ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯀꯥꯏꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯧꯕ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯝ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤꯀꯣ ꯂꯞꯀꯤ ꯋꯥꯔꯤꯁꯦ ꯆꯠꯆꯔꯨꯔꯣ ꯍꯦꯟꯊꯣꯏꯁꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯔꯛꯄꯗ ꯁꯤꯟꯊꯥꯅꯨ ꯑꯃꯗꯤ ಶ್ರೀನಿವಾಸ್ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯕꯕꯥ ꯑꯩ ꯉꯁꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯑꯃ ꯖꯣꯏꯟ ꯇꯧꯒꯗꯧꯕꯅꯤ ꯆꯠꯂꯨꯈꯤꯒꯦ ꯍꯩꯃꯥ ꯊꯕꯛꯀꯤꯕꯨ ꯇꯧꯗ꯭ꯔꯁꯨ ꯁꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ಶ್ರೀನಿವಾಸ್ನ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯅꯕꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯍꯣꯏ ꯃꯥ ꯀꯩꯁꯨ ꯋꯥꯕ ꯊꯕꯛ ꯅꯠꯇꯦꯗ ꯀꯁꯇꯃꯔ ꯔꯤꯁꯤꯞ ꯇꯧꯕ ꯑꯗꯨꯒ ꯑꯩꯅ ꯂꯩꯕ ꯃꯇꯝ ꯐꯥꯎꯕꯒꯤ ꯑꯦꯀꯥꯎꯟ ꯔꯦꯀꯣꯔꯗ ꯁꯦꯝꯕ ꯁꯤꯈꯛꯅꯤ ꯑꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯋꯥꯔꯣꯏꯗ ꯑꯗꯣ ꯂꯝꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯂꯥꯞꯄꯗꯤ ꯋꯥꯔꯣꯏꯗ꯭ꯔꯣ ꯂꯥꯞꯇꯦꯗ ꯑꯁꯤꯒꯤ ꯍꯣꯇꯦꯜ ꯇꯝꯐꯥꯒꯤ ꯕ꯭ꯔꯥꯟꯆ ꯑꯣꯏꯅ ꯍꯟꯗꯛ ꯅꯧꯅ ꯍꯥꯡꯕ ꯐꯥꯁ ꯐꯨꯗꯇꯨꯗꯅꯦ ꯕꯕꯥ ꯑꯣ ꯐꯔꯦ ꯑꯗꯣ ꯅꯪꯕꯨ ꯏꯄꯥ ꯊꯤꯟꯕꯤꯌꯨꯔꯣ ꯌꯥꯔꯗ꯭ꯔꯣ ꯌꯥꯅꯤꯗ ꯕꯕꯥ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯀꯦ ꯌꯥꯝ ꯅꯛꯑꯦ ꯑꯗꯨꯅ ꯌꯥꯔꯅꯤꯕ ꯍꯦꯟꯊꯣꯏ ꯊꯤꯜꯍꯜꯂꯨꯗꯅ ꯌꯥꯔꯅꯤꯌꯦ ꯃꯃꯥ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯌꯥꯝ ꯅꯛꯑꯦ ꯑꯁꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯃꯅꯥꯛꯇꯅꯦꯕ ꯍꯣ ꯏꯆꯥ ꯊꯦꯡꯉꯅꯤ ꯑꯗꯨꯗꯤ ꯆꯠꯂꯨꯔꯣ ꯑꯗꯣ ꯄꯨꯡꯗꯤ ꯀꯌꯥꯗ ꯍꯜꯂꯛꯀꯅꯤ ꯏꯃꯥꯗ ꯍꯥꯏꯔꯝꯃꯣ 6:30ꯗ ꯑꯩꯒꯤ ꯁꯤꯐꯇꯣ ꯂꯣꯏꯔꯅꯤꯌꯦ ꯑꯗꯨꯅ 6:40 ꯁ꯭ꯋꯥꯏꯗꯗꯤ ꯌꯨꯝꯗ ꯂꯥꯛꯑꯅꯤ ꯀꯩꯁꯨ ꯊꯦꯡꯉꯣꯏꯗ ꯃꯃꯥ ꯍꯣ ꯆꯠꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯕꯕꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯁꯅꯥꯁꯨ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯣ ꯋꯥꯀꯠꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯌꯣꯠꯅ ꯈꯥꯖꯤꯟꯕ ꯀꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯅꯠꯇꯒꯨꯝ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊ ꯑꯌꯦꯡꯕ ꯑꯃꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯄꯨꯕ ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯇꯨꯃꯤꯟꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯉꯒ ꯂꯩꯔꯤꯗꯨꯕꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯔꯁ ꯑꯣꯏꯕꯤ ꯃꯃꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤꯗꯨꯅ ꯍꯪꯂꯛꯄꯅꯤ ꯅꯔꯁ ꯃꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯥꯅ ꯂꯣꯠꯂꯤꯕ ꯑꯋꯥꯕꯗꯣ ꯃꯃꯥ ꯈꯪꯉꯤꯅꯦ ꯌꯥꯏꯄꯨꯕ ꯅꯪ ꯉꯥꯎꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯅꯪꯕꯨ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯍꯟꯕꯅꯣ ꯍꯥꯏꯕꯗꯣ ꯃꯃꯥꯗ ꯅꯪꯅ ꯍꯥꯏꯗ꯭ꯔꯤ ꯃꯃꯥ ꯑꯩꯅ ꯄꯪꯉꯨꯕꯒꯤ ꯁꯣꯏꯕꯅꯤ ꯃꯃꯥꯗ ꯍꯥꯏꯌꯨꯅꯤ ꯀꯅꯥꯅꯅꯣ ꯏꯆꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯣꯠꯂꯤꯁꯤꯕꯣ ꯌꯥꯏꯄꯨꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯁꯨꯞꯆꯤꯜꯂꯒ ꯇꯥꯁꯤꯟꯗꯨꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ ꯅꯔꯁ ꯅꯨꯄꯤꯗꯨ ꯃꯨꯟꯅ ꯌꯥꯏꯄꯨꯕꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯌꯥꯏꯄꯨꯕ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯑꯩ ꯀꯤ ꯅꯔꯁ ꯃꯃꯥ ꯑꯩꯕꯨ ꯐꯨꯍꯟꯒꯅꯨ ꯃꯣꯏꯅ ꯑꯩ ꯊꯤꯕ ꯂꯥꯛꯄꯗꯅꯦ ꯃꯃꯥꯅ ꯑꯩ ꯂꯩꯇꯦ ꯍꯥꯏꯌꯨꯀꯣ ꯃꯣꯏꯅ ꯑꯩ ꯌꯥꯝ ꯐꯩ ꯀꯅꯥꯝꯇꯗ ꯃꯁꯛ ꯇꯥꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏ ꯑꯩ ꯀꯤ ꯃꯃꯥ ꯑꯩ ꯁꯤꯅꯤꯡꯗꯤꯌꯦ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯄꯨꯕꯕꯨ ꯀꯣꯟꯁꯤꯟꯕꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯄꯨꯅꯤ ꯑꯩꯁꯦ ꯌꯥꯏꯄꯨꯕ ꯃꯃꯥꯅ ꯅꯪꯕꯨꯅꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯃꯃꯥꯗ ꯃꯤꯗꯣ ꯃꯁꯛ ꯇꯥꯛꯑꯣ ꯃꯃꯥꯒ ꯅꯪꯒ ꯈꯛ ꯈꯪꯒꯗꯕ ꯋꯥꯔꯤꯅꯤ ꯃꯃꯥ ꯑꯩ ꯃꯣꯏꯅ ꯐꯨꯔꯣꯏꯗ꯭ꯔꯣ ꯐꯨꯔꯣꯏꯌꯦ ꯃꯃꯥꯒꯤ ꯌꯥꯏꯄꯨꯕꯗ ꯀꯅꯥꯝꯇꯅ ꯐꯨꯍꯜꯂꯣ ꯃꯃꯥꯗ ꯀꯅꯥꯅ ꯅꯪꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯍꯟꯕꯅꯣ ꯃꯤꯁꯤꯡꯗꯣ ꯃꯁꯛ ꯇꯥꯛꯑꯣ ꯃꯃꯥꯅ ꯈꯜꯂꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ
Silkina aibu nuksiba sarga khudong chaba lawbani. Makhoina aigi ming sizinaduna illegal business kya tawbani. Aina khanglakpada Surasna aibu phaduna sigi phibam se oyanbani. Moigi maral kupsinnaba aina haidoraktanaba aibu moina angawa oyanbani. Moina aibu drug kaya sizinaduna angawa oyanbani. Nurse nupidu nokfe tawrakle khangle nupa sigi phibam siso magi mapuroibada tawkhiba adumakni. Uhawbani mana ngasai yaipubana doctor unaba chatpada oirakhiba phibam aduga tumin noktuna chatkhiba Suras. Nurse mamana ne ichagi mating pangani. Adubu yaipuba nang mamana haiba inbadar. Nang trauma lay. Nasada drug kaya sizinaba nangi phibam ase amuk control tawba nasana ngamakte haiba mama hanadagi khangi. Mama hibuta singna mapamsidagi hingna thokpa ngamkhigatra. Kaigi ngamdani ichana phawriba CHEINA aduga masakti manadaba adubu CHEINA adugi mayaidi manaba CHEINA MAKHAL amaso mamada phawri. Aigi phamda tariba awaba pendaba sidi mamana ichagi na phamda tahanba pamdi. Aduna ne mamana ichabu shoidana kangani. Mama kashu oidaba ikoina moiga lamba paba ngamgadrani. Maithiraga tokloidrani mama. Karige ikoina maithigani matam pumnamakta achumbana mai pakpani yaipu. Hoi. Moi mapangan kali sanga jawi. Moiga yengnabada ikoidi kashu nati. Adubune makhoida laman khomba ngamdrabasu makhoigi makhuttagi nanthokpadi shoidana ngamgani. Hoi. Ai mamana haiba yarage. Phare nabugning sonthagan. Atopana udringaida mama thokragi ko. Nurse mama nang kanano? Anthoklam maido amuk onsinduna nokfet tawshili aduga tampha laikhidraba sarmagi nupini ai si hairam laga thoke tawbani aduwa mi leibagi sahum ama phangakpaduda angang ne kaina wasu ngangde hidak chaw haibasu yade karino khangde sigira changira nangna thokpa dawro si hairam duna sachat thokke karimta tawdaba amagom Suras Tamphana hairam libadu tabada kokchawbi kaba khara phare yaipubagi manakta satchang aga karimta haida yaipubabu phuba hore kanano aibu thado Suras aina kai lan khragi noi naibu olisi kaigino lande nang lande adubu ai yeknabanina nangna igi thabak mayam ama fail oihali nang bo halaga ipelani si haiduna makokto wal tamna thomjinki Ma Yaipuba tumlambadagi fukhogale masado humang anapi kangduna lerami sordu sangna honthaduna bedside table da thamliba bottle dudagi ising khara thakchili mani haukraba thodokduna ngasi somabu otpani machinda tapna sonjai shisho noina ibu otpa lepte taibangda khaktana tana manglanda shu noina ibu ode phamangdagi hawgalakle aduga tapna mapanda thogle Mirai birasu kaide thongna dabana fei nangonde henba nupadi chama le chinbalda khohi taiba thamoida hu phumba pamde aidi pamde kanano ima but yaipa but leire kaidano babo but leire loireng toiba ujamela saring haktuda Nupi macha ani do changsilaga mami sami oina uriba nupa do hekta phuzili as koindoi shibo amta thadose kanano na narol tho idunadi butnati huranbara ha huranba yaipa huranba nimi phuzalomta thadokanu ko tanjaduda light sing do fatfat ngale chap leptuna yengthorakpada ure Sinthano amadi Srinivas liplambado Sinthano noklaga hai karino tawrisina huranba Si hairaga onthorakpani henthoshna adubo leblamliba nupadu ubada chap lepkre makhut thilambado phat thangthai henthoshna na tumina lekhibaduda yaifana kaino akhoi ba leri kandane huranbadam ta pho dajo ani do maya karaga munne yengduna lekre yaipubagi phibamdo masam ipha letliba t-shirt tu segaire yumde setnawa hapen khara machu maksin ba aduga loire Pura bikyari ni malibado Sinthano noklaga Heima Yai Nang di kay daw re Kangdre day
Set song the sakin thoklakpani. Lord. Set song gane pungchai. Pose yam dare dai chadiya. Ha. Adugi phibam du da lambi da chatladi. Aman ba malai ni ba. As ai da changjakragi. Si haiduna prap changkre. Mama mapa anido noklaga leihawi. Yaifaga henthoishnaga anido amana amada fatfat yengne. Aduga hau thadana moigi ka tamna chenkre. Yaifana laurami. Tumro. Huran ba thoglani. Tumro ko. Loire. Leihauri ba mama mapa dudi nokpada puk paire. Hek changakpaga anido kagi thongdu makhon thokna thingjilaga phamungduda phan hekta chongkali. As kaino hojikidudi yaifa. Mirai birasu kaide thungna dabana phai. Fajaramani hojikti. As chopai kaiba nange. Hoi ma adu si manabigi mabung masak phajabada. Ma pura kainomni na nangde. Hais ai jingna daba ngamde. Jingna birano sum haibai wani. WakhaL le. As kashuna de haraga. Ado nanga khoida chausa. Pamadi ina moirase gi. Kaidi. Adu gam da kona khanasi. Hojiki mai masakto. Hoi purit ka do loin tatli. Ibani nungshida wada loramani. Mana ka nang khangal waige. Aduni. Mi aina kibagi isai saga amamba maraktu da kina lai. Aduga kana no hekta doksile. Adudadi adum kibata ba. Nang haidu jumdoini. Moi anina phukai phururaga achumba amuksu sari. Nupi hairedana. Langira chumgira moina ngamaga ta haraujaba. Somda yaipuba mingsal mamangduda. Masagi saktamdo yam pendana yeng. As inchawi no lakpra khangde. Furit ka loin sagarib. Ai kusin mami shudarini. Aidi shidi kamay doiba. Amuksu masagi phibamdo uraga nokchay. Ura imittuda machangi mamanabini haiba angangdo. As mai kuyengdo. Masaktuga inung nungshikay. Mayaga karaga yeng lay kimiyegda. As kaino ina doing ang ningsingay sina. Tanbam yawi asing. Shit ko jaruray. Aine ay tumjaruragi wina. Si haido na amuk tumsinkre. Tampha hanadagi honglaba magi mapuribana thambiramba hospital adugi kaitharaba semjinbidraba saktamado tumin leiduna yengjari. Sarmas Mental Hospital. Hanadi afaba doctor kaya loinaduna WakhaL tadraba miyoishingbo phanaba layengbada maming chatlamba hospital amani. Adubo Surajki mapana senabibagi mingda pumnamak paishenduna hojikna hospital ado illegal business tofam oiri. Maming khaktangi hospital oire hojikti. Mimana draba miyoi kayabo masagi ayaba yaudana organ transplant tauduna black market te yonthokpa. Asina makhoyi achawa profit phangba business oiri. Pumnamak khangi tampha adubo ma tumin le. Mana tumin le rabaso manungda masi pumnamak hanagi mawongda hanjinnaba tumin hotnabadi lepte. Mamita pira chenduna tampha machinda sonjay. Aina punsida khwaidagi chawthokjabase hospital asigi mapuwe aduga mimana draba makhoigi seba tawasi adubu ngasidi dada tangna chatkiba aigini haina ep.4 oibana phattaba mapa majagi sentan phamoi nang leramlabadi moina ngasi tawriba singase kashu tawba ngamlamloiko ainani phabung jaba nungtigi hu haptuna pizaki masi pumba maja nang khangba natra maningdagi silkina hairakbani khangi adubo aina madu khanglakpa matamdudi yam thengmankre aina dadabu kanba ngamkide upai leitaba midagi hena tonba leitaba aibu soidana waramgani haiba ai khangi waraude karige nangna karigi madu pumba tawkibano haibagi maram ai munna khangi maja aise noi mayamgan ushijana na leminaba pambani adubo aigi laibakta tamlamtre naraibakta tainabana kanar tainabana tana upai leite khangi adubo upai thiba lepkan aigi imaduna thauna phabi oiramladi ai ngasi waramla mana ai hondoklaga chenkibana ai upai leitabani nangi na mamuk thauna phaba leiramla ma chenkibanate napana hatkibani kare kona khang
Suraslani, chalo, mi udringida. Silky wa makha taram da tumin chetkre. Tampha kanagumba amada call tawduna. Hello? Tayo nurse mama. Kishi tawde. Stay safe. Phari. Aigi mangda icha ani sigi manungda ama moigi khutta take. Aduna khara cheksil. Ai isa se leitade. Hoi, kishi tawduna ba ihonagi mama. Aduga nang nasada phasana leyo. Trauma nang amhanganu ko. Mana ngamlaba nangi pandam phangla. Hoi, mama, anaw evidence pangabra. Lady. Si hairaga wa makha tanada koldu kakre. Thamoi mecha khangliba aigi saklon yami. Saklon asigi artha to ngali. Adubo aigi saklon yambagi haurakfam di nangni. Nang thengnaramdraba ai ngasi asukwana di lepamoy. Yaipuba aigi saklon sing asi amamamta oina. Aina namangda utkani. Kana su changna da bakado da yaipuba tumin leple. Makhuta nung may supari. Aduga phone duda. Tumin na call pari ba misak adu tana ba mong da wa hairi. Kudam tathagan. Just collect the evidence. And move out from there quickly. Yes, sir. Si haidu na call do kakre. Nakanda family ba mapado tapna hugalagduna machagi lingjum da pop tharaga thokre. Yaipuba mapana thokiba du yengduna tapna manakta leiriba chair du da famthai. Aduga makhuta pari ba nung may duda munna yengduna leikre. Oi, amtang ay kuwo. Yaipuba Ronald anido chatlambaday chablip to na yengthore. Mona na, kinom dahige. Anido mona oirambaduda chening ba mayawre. First impression is the last impression kaidun. Nahan git hodok tudagi talawa ni anido. Kaino? Nangonda na tiye. Adudi ayondara. Hoy Yaipuba, nangonda ni. Kaino sa salayo. Nupi nga nga kuy na limina batale. Nang kokak na kay haningi ba? Nang hay do hayro. Natrajakragi. As, yari, hayragi. Kaino hayro. Nang do nupi kang na balay bra. Ozika nupi ko janing day. As, how tre ha? Oy, single already. Nihana pa may koy na si. Makoy ki managlando na chat pasil kitara do na. Yaipuba na kumtrikanda manaway na kumay. Oy raroy, Yaipuba di aigi. Karom day no nang namak. Mi imana bigya hinarikanda. Hey! Angang na ne, irang taon. Tawge sa topada to. Asigi sanabol jen manupase. Aigi. Si hairaga monada kaklap nuksilami. Aduga, Yaipuba da onsindu na. Oy, sanabol yan ba? Nang ay nakoy ni ko. Si hairam maga chetkre. Mona so fet tawraga. Wa makha taram da chetkre. Nupa anido di maya kado na. Yenglaga lehoy. Os, taibang pansebat na reda. O Yaipuba, nang buki ang pasage. Ko kang ngauri kansida ne, nang amahoro kan. Changa sila. Si haidu na, Ronaldo pudo na chetkre.